Manipuri classical dance ta asobo phidam kalam libi Padma Shrimati Thiam Suryamukhi Devina Laikidabada En Beren Singana Thamoi sokna nungaitaba phungdorakli loinana maki imung manungna nanghoriba awabada su saruk yazari loinana maki thawaina leremlende ingna singna leiba oiresunu hana phungdorakli ahanbada maruiba paw moina MLA kungi mathakta former minister N Beren speaker ti is Haitrapata yauna thamal sanglenda meeting pangthoknabagi damakta BJP gi yokshinkhre ngasi numidang wairamgi pung 5 da meeting pangthoknabagi schedule tawkhibagi matungina MLA kungana thoi BJP gi ngasi thamal sanglenda Yokshalakre, Loinana Hariba meeting a Sida, houses Manipura Toliva political situation Sigi Matanga Masum, Sterasi the popular government Masim Nabigita Makta, Kananamba Yahana Tazari, Haribangasi Yoraki, Sarukyaki Hariba MLA Singasi, former Minister Nuthoma Biren, Karam Siam, Haikam Dingo, Tonalzum Siam Kumar, Kombatabam Iwamsa, Toksum Saitrabata, Konkam Robindro, Yumnam Kemsan, Sapam Ranjan, Sanasam Premsandra, Yumnam Radesam, Kumuksum Zurkishan, RK Imo Sapam. Unsukesor, Kieba, Kwarakpam Ragumani, Aunam Brozen Asabudin, Tongbram Robindro Amasum, TS Bishorjin Hari. Para mereka sudah mulai full itu nasi, mak ada tahan kita yang baru begitu. Leadership jadi kan ada jadi baru begitu fungsi kan. Kamu kalau ini nak kerja, nama kami nasi ada. Company itu yang baru ini surat. Nah, bagi apa yang mana nak? Yang baru ini Manipur ini university school dah. Santi lakna apa? Jadi mayam depan itu popular government kalau minus atau kan itu popular itu kan ada. Saya कुछ Ngasinumida weram phone ki bakang lei paki mai radigi PM Modi na Manipur lakani hairi basi Manipur popular government ma CM bigi minister wasak launa bigi oina lakpa khongsat oibiu Sanjoy Hanthem Mathang tha July English ngani ga kunga manga gi angan ma saruk ta laiba sigi Prime Minister Narendra Modi Manipur laklapi yai haiba paw sina asum oirabadi ai isama ki di PM Modi bu taram oksari thengla bu su thengna PM Modi na Manipur lakpa matamda Manipur miyam na su soidna thakat nagani haina social worker Sanjoy Hanthem na phongdorakli mangna makhata na phongdorakli bidi adubu angang da ngamok pijaraga project khara sangaba khara na yatra hulaga Manipur miyam bu Khamgi Khanba oirabadi madu miyam na hiena warona gani project yatra hunba sangabadi Prime Minister na tawpidrabasi Prime Minister Modi ji na lakpibada lamdamasigi social worker amoina laibak miyam da aigi lanai oiba wafam khra thamjabaga loina Modi ji gi pukning singsinjari hayi ahanbada PM Modi gi pukning singsinbina ba thamjari bu wafam singaduri Manipur popular government ama CM bagi minister wasak lawna bigi oina lakpa khongsat oibiyo Ani subada koki militant sing na hokibe English singani ga kun humdigi me ahumdigi hauduna mayu mai kai tumna mai thadok piduna relief camp da sahi ani hena wana lairakli ba kanglup ani maki rising kuntra hen ba IDP singbu magi mayum na hanjenduna mau sagum tangdu laitana leiba ngamna ba mayu makai nauna sabi ba ngamdri ba Pochai amadi mangkiba maral matum punamaki competition matiksa na pipiduna amung hana nungai yai phana khunda laitana leiba phangnaba asoba financial package ama pibiramu adubu sahi ani hena mirai biruraba awaba khangliba miyamna soidana thagatkani awum subra Manipur permanent peace purakna bakoki arm group singa tawnari bisu abrogate tawre laktokpio sugi maikhum uplaga koki arm militant singa khwaidigi hena tamthina Terrorism sa thaduna pikriba tha nipan sutriba angang phawba minung silaitana khatpiba nupi kaya bu tamthina tambiba tana sanga gum hatpiba punama shugi marumda sathriba inhuman oiba thabangni masidana tana Manipur gi apunba saktam thugaina ba ethnic cleansing campaign sa thaduna anti state anti national oiba thabakya sa thabada ayaba piba suspension of operation evocate tawre haina lokthpiyo masi oiragadi bharat khaki natana P3B miyamna PM Modi buta singna santi pamba santi gi symbol oiba asingba leader amani haina sonagani mari subada Manipur gi ngamkhai amadi apunbegi sakta matam punamaki oina tekta kaidana kanagumba amatana amuhana singnarakpa ngamdana laihauna ba India Constitution gi article 3 semdoktuna
ꯑꯈꯟꯅꯕ ꯄ꯭ꯔꯣꯕꯤꯖꯟ ꯑꯃ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯍꯥꯞꯆꯤꯟꯅꯅꯕ ꯖꯨꯂꯥꯏ 12 ꯏꯪ 2015 ꯐꯝꯕ ꯍꯧꯒꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯐꯝꯗ ꯕꯤꯜ ꯑꯃ ꯄꯨꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯔꯝꯃꯕꯗꯤ ꯑꯗꯨꯃꯛ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯌꯨ꯫ ꯃꯉꯥꯁꯨꯕꯗ ꯃꯅꯤꯄꯨꯔꯗ ꯂꯣꯒꯤ ꯋꯥꯡꯃ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞꯁꯤꯡ ꯏꯪ 2018 ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯃꯃꯥꯡꯗ ꯈꯟꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯒꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯉꯁꯤꯗꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ꯫ ꯍꯥꯏꯔꯤꯕ ꯃꯊꯛꯀꯤ ꯍꯤꯔꯝ ꯃꯉꯥ ꯑꯁꯤꯗ ꯕꯤꯖꯦꯄꯤ ꯑꯃꯗꯤ ꯆꯠꯃꯤꯟꯅꯔꯤꯕ MLAꯁꯤꯡ ꯂꯣꯏꯅꯅ ꯕꯤꯖꯦꯄꯤꯒꯤ ꯂꯨꯆꯤꯡꯕꯤ ꯄꯨꯝꯅꯃꯛꯅ PM ꯃꯣꯗꯤꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕ ꯉꯝꯅꯕ ꯋꯥꯔꯤ ꯁꯥꯗꯨꯅ ꯏꯔꯩꯕꯥꯛ ꯑꯁꯤꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯂꯥꯟꯊꯣꯛꯁꯤꯡ ꯑꯁꯤꯒꯤ ꯄꯨꯡꯀꯣꯛ ꯀꯣꯛꯅꯕ ꯑꯃꯗꯤ ꯇꯨꯡ ꯀꯣꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯊꯧꯅꯥ ꯂꯩꯅ ꯃꯣꯗꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯕꯨ PM ꯃꯣꯗꯤ ꯑꯃꯗꯤ BJPꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯤꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ BJP ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯥꯏ ꯑꯣꯏꯅ ꯂꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯒꯤ PR ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯍꯟꯅꯅꯕ ꯁꯤꯕ ꯁꯦꯅꯥꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯒꯅꯤ꯫ ꯑꯦꯟ ꯇꯣꯝꯕꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤꯒꯤ ꯇꯣꯉꯥꯟꯕ ꯂꯤꯗꯔꯁꯤꯡ, ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ, ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, BJP ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ JP ꯅꯗꯥ ꯑꯃꯗꯤ ꯃꯣꯍꯟ ꯚꯒꯋꯠ ꯁꯤꯡꯍ ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕ PR ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯅꯕ ꯁꯤꯕ ꯁꯦꯅꯥꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯂꯥꯏꯟꯁꯀꯤ ꯀꯟꯚꯦꯅꯔ ꯑꯦꯟ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯏꯝꯐꯥꯜꯒꯤ ꯕꯥꯕꯨꯄꯨꯔꯥꯗ ꯂꯩꯕ ꯁꯤꯕ ꯁꯦꯅꯥꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯃꯗꯤ BJP ꯌꯥꯎꯅ ꯍꯧꯖꯤꯛ ꯐꯥꯎꯕ IDPꯁꯤꯡ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯉꯝꯗꯕꯁꯤ ꯃꯇꯝ ꯑꯃꯒꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜ ꯁꯟꯗꯣꯛꯂꯝꯕꯁꯤꯡꯒꯤ ꯔꯨꯜ ꯑꯗꯨ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯔꯨꯜ ꯑꯗꯨ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯈꯥ ꯁꯝꯊꯔꯨꯕꯗꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯅꯁꯨ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯩ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ PR ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯋꯥꯡꯃꯗꯅꯤ꯫ ꯃꯁꯤꯅ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯂꯩꯍꯟꯅꯅꯕ ꯁꯤꯕ ꯁꯦꯅꯥꯅ ꯗꯤꯃꯥꯟ ꯇꯧꯔꯤ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔꯗ PR ꯊꯝꯅꯕ ꯑꯃꯨꯛ ꯇꯧꯕ ꯑꯗꯨꯒ ꯄꯣꯄꯨꯂꯔ ꯒꯣꯚꯔꯟꯃꯦꯟꯠ ꯊꯝꯅꯕ ꯑꯃꯨꯛ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯇꯣꯉꯥꯟꯕ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤꯕꯁꯤ ꯏꯂꯦꯛꯁꯟ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯁꯦꯝꯂꯒ ꯀꯣꯛꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯒ ꯂꯣꯏꯅꯅ ꯍꯟꯗꯛ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡ ꯎꯅꯕꯗ ꯃꯅꯤꯄꯨꯔꯒꯤ CM ꯑꯣꯏꯅꯤꯡꯕ ꯌꯥꯝꯕꯗꯒꯤ ꯂꯤꯗꯔꯁꯤꯡꯅ ꯃꯃꯣꯟ ꯅꯣꯛꯄ ꯃꯥꯜꯂꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯦꯡꯗꯕ ꯀꯝꯕꯣꯡ ꯌꯥꯎꯕ ꯁꯔꯇꯤꯐꯥꯏꯠ ꯁꯤꯠꯁꯤꯡ ꯂꯧꯃꯤꯁꯤꯡꯗ ꯄꯤꯕꯗꯒꯤ ꯐꯧ ꯃꯇꯣꯟ ꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤ ꯀꯌꯥꯗ ꯆꯠꯊꯣꯛ ꯂꯩꯕ ꯑꯐꯕ ꯃꯈꯜꯒꯤ ꯐꯧꯗꯤ ꯍꯥꯏꯕꯗꯤ ꯁꯔꯇꯤꯐꯥꯏꯠ ꯁꯤꯠꯁꯤꯡ ꯄꯤꯕꯗ ꯁꯦꯡꯗꯕ ꯀꯌꯥꯅ ꯃꯄꯨꯡ ꯑꯣꯏꯕꯗꯒꯤ ꯐꯧꯗꯤ ꯍꯨꯟꯅꯅꯕ ꯏꯁꯤꯡꯗ ꯇꯤꯡꯕ ꯃꯇꯝꯗ ꯐꯧ ꯃꯇꯣꯟ ꯊꯣꯛꯇꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯤ꯫ ꯂꯧꯃꯤꯁꯤꯡꯗ ꯁꯦꯡꯗꯕ ꯁꯔꯇꯤꯐꯥꯏꯠ ꯁꯤꯠꯁꯤꯡ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯤꯔꯤꯕꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯂꯧꯃꯤ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯗ ꯂꯧꯃꯤ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯟꯗꯛ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯦꯗ ꯖꯣꯟꯒꯤ ꯃꯅꯨꯡꯁꯤꯗ ꯂꯩꯔꯤꯕ ꯈꯨꯡꯒꯪ ꯀꯌꯥꯒꯤ ꯂꯧꯃꯤꯁꯤꯡꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ HYBH ꯍꯥꯏ ꯌꯦꯜꯗꯤꯡ ꯚꯦꯔꯥꯏꯇꯤ ꯄꯦꯗꯤ ꯁꯤꯠ ꯐꯧꯗꯤ KG ꯑꯃꯗ ꯂꯨꯄꯥ 3,000 ꯄꯤꯗꯨꯅ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯐꯕ ꯃꯈꯜꯒꯤ ꯆꯥꯊꯣꯛ ꯂꯩꯕ ꯐꯧꯗꯤꯅꯤ ꯍꯥꯏꯅ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯝꯕꯣꯡ ꯑꯃꯗꯤ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥꯅ ꯃꯄꯨꯡ ꯑꯣꯏꯅ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯍꯥꯏꯔꯤꯕ ꯀꯝꯕꯣꯡ ꯑꯃꯗꯤ ꯑꯃꯣꯠ ꯑꯀꯥꯏꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯂꯒ ꯐꯧ ꯍꯨꯟꯅꯕꯒꯤꯗꯃꯛꯇ ꯇꯤꯡꯕ ꯃꯇꯝꯗ ꯃꯇꯣꯟ ꯊꯣꯛꯇꯕ ꯐꯧꯗꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯁꯔꯇꯤꯐꯥꯏꯠ ꯁꯤꯠ ꯑꯁꯤꯁꯨ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯐꯧ ꯃꯔꯨ 10ꯒꯤ ꯃꯅꯨꯡꯗ 3ꯗꯒꯤ ꯍꯦꯟꯅ ꯃꯇꯣꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯃꯤꯁꯤꯡꯗ ꯑꯐꯕ ꯃꯈꯜꯒꯤ ꯆꯥꯊꯣꯛ ꯂꯩꯕ ꯐꯧꯗꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯑꯔꯦꯝꯕ ꯑꯣꯏꯕꯅ ꯑꯌꯥꯝꯕ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯂꯧꯃꯤꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅꯗꯤ HYBH ꯍꯥꯏ ꯌꯦꯜꯗꯤꯡ ꯚꯦꯔꯥꯏꯇꯤ ꯄꯦꯗꯤ ꯁꯤꯠ ꯐꯧꯗꯤ ꯍꯥꯏꯕꯁꯤꯗꯤ ꯐꯧ ꯀꯝꯕꯣꯡ ꯑꯃꯗꯤ ꯑꯇꯩ ꯐꯠꯇ ꯍꯥꯎꯊꯤꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯃꯠꯇ ꯌꯣꯛꯐꯝ ꯊꯣꯛꯇꯦ꯫ ꯍꯥꯏꯔꯤꯕ ꯆꯥꯊꯣꯛ ꯂꯩꯕ ꯐꯧꯗꯤꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ICAR ꯋꯥꯡꯕ ꯔꯥꯏꯁ ꯔꯤꯁꯔꯁ ꯁꯦꯟꯇꯔ ꯑꯃꯗꯤ KVK ꯊꯧꯕꯥꯜ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯄꯨꯊꯣꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯄꯨꯊꯣꯔꯛꯄ ꯆꯥꯊꯣꯛ ꯂꯩꯕ ꯐꯧꯒꯤ ꯐꯧꯗꯤꯁꯤꯡ ꯑꯁꯤꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯊꯥꯔꯨꯕ ꯃꯇꯝꯗꯁꯨ ꯐꯧꯒꯤ ꯆꯥꯊꯣꯛ ꯍꯦꯟꯅ ꯄꯨꯊꯣꯛꯄ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯜꯂꯛꯂꯤꯕ ꯆꯥꯊꯣꯛ ꯂꯩꯕ ꯐꯧꯗꯤꯅꯤ ꯍꯥꯏꯔꯒ ꯄꯣꯠꯌꯥꯟ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯔꯝꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ?
ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯂꯧ ꯎꯕ ꯉꯝꯗꯗꯨꯅ ꯂꯩꯔꯛꯂꯕ ꯂꯧꯃꯤꯁꯤꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯕ ꯑꯣꯏꯅ ꯊꯣꯛꯍꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯖꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯀꯌꯥꯅ ꯃꯔꯤ ꯂꯩꯅꯕ ꯕꯦꯡꯛꯇꯒꯤ ꯂꯧꯔꯨꯕ ꯃꯨꯔꯗꯥ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯈꯣꯝꯒꯠꯄ ꯃꯇꯝ ꯈꯔ ꯂꯦꯞꯄꯤꯅꯕ ꯍꯥꯏꯖꯔꯛꯂꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ ꯑꯅꯤ ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯑꯋꯥꯕ ꯈꯝꯊꯦꯡꯅ ꯃꯥꯌꯣꯛꯅꯍꯜꯂꯛꯂꯕ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯦꯗ ꯖꯣꯟꯒꯤ ꯃꯅꯨꯡꯆꯟꯅ ꯂꯩꯔꯤꯕ ꯁꯕꯨꯡꯈꯣꯛ ꯈꯨꯟꯖꯥꯎ ꯈꯨꯅꯧ ꯁꯥꯟꯇꯤꯈꯣꯡꯕꯥꯟ ꯁꯅꯥꯁꯥꯕꯤ ꯊꯅꯥꯄꯣꯛꯄꯤ ꯑꯃꯗꯤ ꯌꯥꯡꯄꯣꯛꯄꯤꯗ ꯂꯩꯔꯤꯕ ꯂꯧꯃꯤꯁꯤꯡ ꯀꯌꯥꯅ ꯃꯔꯤ ꯂꯩꯅꯕ ꯕꯦꯡꯛꯇꯒꯤ ꯃꯨꯔꯗꯥ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯂꯧꯔꯨꯕ ꯑꯁꯤ ꯈꯣꯝꯒꯠꯄ ꯃꯇꯝ ꯈꯔ ꯂꯦꯞꯄꯤꯅꯕ ꯈꯨꯟꯖꯥꯁꯤꯡꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯈꯨꯟꯖꯥ ꯀꯌꯥꯅ ꯄꯥꯎꯆꯦꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯌꯣꯖꯥ ꯃꯨꯔꯗꯥ ꯂꯣꯟ ꯑꯁꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡꯆꯟꯅ ꯂꯝꯂꯥꯏ ꯅꯥꯄꯦꯠ ꯄꯥꯂꯤꯗ ꯂꯩꯔꯤꯕ ꯔꯨꯔꯦꯜ ꯕꯦꯡꯛꯇꯒꯤ ꯂꯧꯈꯤ ꯍꯥꯏꯔꯤꯕ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯂꯨꯄꯥ 80,000ꯗꯒꯤꯅ ꯂꯥꯈ ꯑꯃ ꯐꯥꯎꯕꯒꯤ ꯁꯦꯟꯐꯝꯅꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯁꯤꯅ ꯐꯤꯁꯥ ꯂꯣꯟꯁꯥ ꯑꯣꯛ ꯌꯦꯛ ꯂꯣꯏꯕ ꯑꯃꯗꯤ ꯑꯇꯩ ꯁꯦꯟꯐꯝ ꯀꯌꯥꯗ ꯊꯥꯗꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯅꯕ ꯃꯨꯔꯗꯥ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯊꯛꯇ ꯄꯟꯈ꯭ꯔꯤꯕ ꯔꯦꯗ ꯖꯣꯟꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯗꯕꯇ ꯅꯠꯇꯅ ꯁꯦꯜ ꯊꯣꯛꯐꯝ ꯑꯣꯏꯒꯗꯕ ꯁꯤꯟꯐꯝ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯍꯧꯖꯤꯛ ꯑꯋꯥꯕ ꯐꯤꯚꯝ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯕꯦꯡꯛꯀꯤ ꯀꯥꯡꯕꯨꯅ ꯂꯣꯟ ꯂꯧꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯌꯥꯝꯅ ꯇꯣꯏꯅ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯑꯗꯨꯕꯨ ꯂꯣꯟ ꯂꯧꯔꯨꯕ ꯄ꯭ꯔꯖꯥꯁꯤꯡꯅ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯄꯤꯕ ꯉꯝꯗꯗꯨꯅ ꯂꯩꯔꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔ ꯁꯥꯐꯔꯛꯄ ꯈꯨꯟꯖꯥ ꯃꯤꯌꯥꯝꯅ ꯃꯄꯥꯟ ꯊꯣꯛꯅ ꯁꯨꯕ ꯅꯣꯝꯕ ꯌꯥꯔꯛꯂꯕ ꯃꯇꯝꯗ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯄꯤꯈꯠꯅꯕ ꯍꯣꯠꯅꯖꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯔꯤ ꯂꯩꯅꯕ ꯕꯦꯡꯛꯅ ꯂꯣꯟꯒꯤ ꯁꯦꯟꯐꯝ ꯈꯣꯝꯕ ꯂꯦꯞꯄꯤꯅꯕꯁꯨ ꯍꯥꯏꯖꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕ ꯍꯥꯏꯕꯁꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯏꯊꯧꯗꯥꯡꯅꯤ ꯂꯩꯕꯥꯛꯀꯤ ꯋꯥꯐꯝ ꯌꯧꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅꯕ ꯆꯪꯏ ꯁꯩꯇ꯭ꯔꯄꯇꯥ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯕ ꯍꯥꯏꯕꯁꯤ ꯃꯆꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯥꯡꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯈꯔꯗꯤ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯁꯤ ꯍꯥꯏꯔꯒ ꯂꯧꯕꯨꯛ ꯀꯟꯕꯁꯨ ꯌꯥꯎꯔꯤ ꯂꯧꯕꯨꯛ ꯀꯟꯕꯅꯗꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯉꯥꯏꯍꯥꯛ ꯄꯦꯟꯗꯕꯒꯤ ꯑꯃꯁꯨꯡ ꯁꯥꯎꯅꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯅꯔꯕꯁꯨ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯂꯩꯕ ꯇꯥꯏ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯁꯩꯇ꯭ꯔꯄꯇꯥꯅ ꯅꯣꯔꯠ ꯏꯌꯣꯁꯤꯗ ꯂꯩꯕ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯔꯣꯇꯔꯤ ꯀ꯭ꯂꯕ ꯑꯣꯐ ꯄꯣꯂꯣ ꯂꯤꯠ ꯏꯝꯐꯥꯜ ꯗꯤꯁꯇ꯭ꯔꯤꯛ 3240ꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ 13ꯁꯨꯕ ꯏꯟꯁꯇꯣꯂꯦꯁꯟ ꯁꯦꯔꯤꯃꯣꯅꯤꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯄꯦꯟꯗꯕꯒꯤ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯅꯕ ꯑꯃꯗꯤ ꯁꯥꯎꯅꯕ ꯍꯥꯏꯕꯗꯨꯅ ꯇꯣꯉꯥꯟꯕ ꯋꯥꯐꯝꯅꯤ ꯂꯩꯕꯥꯛꯀꯤ ꯋꯥꯐꯝ ꯌꯧꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯍꯨꯟꯅꯕꯒꯤ ꯃꯍꯨꯠꯇ ꯄꯨꯟꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯂꯩꯕꯥꯛ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯂꯩꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯔꯝꯅ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯑꯃꯁꯨꯡ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯔꯒ ꯊꯕꯛ ꯇꯧꯕ ꯆꯪꯏ ꯔꯣꯇꯔꯤ ꯀ꯭ꯂꯕ ꯍꯦꯛ ꯁꯥꯐꯣꯡꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥ ꯆꯩꯊꯦꯡꯅꯔꯤꯕ ꯀꯌꯥ ꯑꯁꯤꯗ ꯃꯇꯦꯡ ꯀꯌꯥ ꯄꯤꯗꯨꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯤ ꯔꯣꯇꯔꯤ ꯀ꯭ꯂꯕꯅ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕ ꯃꯤꯑꯣꯏ ꯀꯌꯥꯗ ꯄꯥꯡꯂꯤꯕ ꯆꯩꯊꯦꯡ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯑꯋꯥ ꯆꯩꯊꯦꯡ ꯅꯪꯂꯕꯁꯤꯡꯗ ꯄꯣꯠ ꯆꯩ ꯌꯦꯟꯕ ꯉꯝꯂꯤꯕ ꯔꯣꯇꯔꯤ ꯀ꯭ꯂꯕꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤ ꯀꯔꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯣ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡꯅꯤ ꯃꯁꯤꯗ ꯔꯣꯇꯔꯤ ꯀ꯭ꯂꯕꯅ ꯑꯉꯝꯕ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯔꯣꯇꯔꯤ ꯀ꯭ꯂꯕꯅ ꯍꯣꯠꯅꯔꯕꯗꯤ ꯑꯅꯧꯕ ꯃꯌꯣꯜ ꯑꯃ ꯂꯥꯛꯄꯁꯨ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯄꯦꯟꯗꯕ ꯑꯃꯁꯨꯡ ꯑꯋꯥꯕ ꯀꯌꯥꯁꯨ ꯃꯥꯌꯣꯛꯅꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯣꯇꯔꯤ ꯀ꯭ꯂꯕ ꯑꯣꯐ ꯄꯣꯂꯤꯁꯤꯇꯤ ꯏꯝꯐꯥꯜ ꯗꯤꯁꯇ꯭ꯔꯤꯛ 3240ꯒꯤ ꯅꯧꯅ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯊꯧ ꯄꯨꯔꯒꯗꯕ ꯗꯣꯛꯇꯔ ꯑꯥꯔ ꯀꯦ ꯔꯇꯟ ꯀꯨꯃꯥꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯏꯟꯗ꯭ꯔ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯕꯣꯔꯗ ꯑꯣꯐ ꯗꯥꯏꯔꯦꯛꯇꯔꯁꯤꯡ ꯋꯥꯁꯛ ꯂꯧꯕꯒ ꯂꯣꯏꯅꯅ ꯔꯣꯇꯔꯤ ꯚꯣꯀꯦꯁꯅꯦꯜ ꯑꯦꯋꯥꯔꯗ 3 ꯑꯃꯁꯨꯡ ꯁ꯭ꯄꯤꯁꯤꯌꯦꯜ ꯔꯤꯀꯣꯒꯅꯤꯁꯟ ꯑꯦꯋꯥꯔꯗꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯇꯤꯟꯁꯤꯠ ꯔꯣꯗꯀꯤ ꯊꯨꯝꯕꯤꯁꯤꯡꯒꯤ ꯁꯔꯨꯛꯇ ꯇꯣꯏꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯤꯕ ꯃꯐꯝ MLAꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯟꯁꯤꯠ ꯂꯝꯕꯤꯒꯤ ꯇꯈꯦꯜ ꯑꯃꯁꯨꯡ ꯁꯟꯖꯦꯟꯕꯝꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯊꯨꯝꯕꯤꯁꯤꯡꯒꯤ ꯁꯔꯨꯛ ꯀꯥ ꯍꯦꯟꯅ ꯋꯥꯡꯃꯟꯕꯅ ꯅꯦꯝꯊꯅꯅꯕ ꯊꯕꯛ ꯁꯨꯔꯤꯕ ꯃꯐꯝꯁꯤꯡ ꯇꯣꯏꯅ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯄꯗꯒꯤꯉꯁꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯩꯁ ꯏꯕꯣꯝꯆꯥꯅ PWD ꯐꯣꯔꯦꯁꯠ ꯑꯃꯁꯨꯡ ꯋꯥꯇꯔ ꯔꯤꯁꯣꯔꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯅꯥꯀꯜꯗꯒꯤ ꯂꯩꯕꯥꯛ ꯀꯤꯟꯊꯔꯛꯂꯒ ꯂꯝꯕꯦꯜ ꯃꯊꯛꯇ ꯇꯥꯁꯤꯜꯂꯛꯄꯗꯒꯤ ꯂꯝꯕꯤ ꯁꯦꯝꯕꯗ ꯑꯄꯟꯕ ꯊꯣꯛꯂꯛꯄꯗ ꯅꯠꯇꯅ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯊꯣꯛꯂꯛꯄꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯕ ꯌꯥꯅꯕ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯏꯕꯣꯝꯆꯥꯅ ꯉꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈꯤꯕꯅꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯈꯨꯔꯥꯏ ꯀꯦꯟꯗ꯭ꯔꯒꯤ MLA ꯑꯦꯜ ꯁꯨꯁꯤꯟꯗ꯭ꯔꯒꯤ ꯑꯄꯣꯛꯄ ꯑꯦꯜ ꯏꯇꯣꯁꯥ ꯅꯣꯡꯃꯥꯏꯆꯤꯡ ꯐꯣꯔꯦꯁꯠ ꯔꯦꯟꯖꯀꯤ RO ꯁꯣꯔꯛꯈꯥꯏꯕꯝ ꯔꯣꯕꯥꯔꯠꯁꯟ PWDꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔ ꯀꯣꯡ ꯔꯣꯕꯤꯟꯁꯟ AE ꯍꯋꯥꯏꯈꯣꯝ ꯊꯦꯡꯒ꯭ꯔꯥ SO ꯁꯨꯡꯈꯥꯝ ꯑꯣꯟꯗ꯭ꯔꯤꯂꯥ
वाटर रिसोर्स डिपार्टमेंट की इंजीनियर हाउबम रोजिका ए जॉनसन SO Nongdren Khomba Takhel Village Development Committee की President Yungkhaibam Gautam Takhel Youth Welfare Organization की President Amom Abubon amasum committee की members sing saru yakhi khongset adu MLA case ibom chana mari leinaba official sing da makoina lawgudaba thawdang sing lawduna athubuda thaba solution duna miyamna thingnari ba awaba sing asi konana ba khanganki amarumdana Delhi da khusem gi nong tahangadari Delhi da Nungsit sengdabagi sang asi hengalakliba si thiengnanaba mathang tha July 3 dagi July 13 fawba cloud saving tawduna ahanbo ina khusem gi nong suhalagan haina Delhi gi Environment Minister Manjinder Singha Sirsana phongtokri mana makhatana hakibada cloud saving tawbagi plan asi IIT Kanpur na IMD Pune da langkhri mathang tha July 3 fawbadi cloud saving tawbagi condition singa du phamngamdi adu moinamak weather forecast की मतुंगिना जुलाई 3 दगी 13 फाउबले सबसाना कंडीशन फमंगमगनि हाबिगी थाजबले हाउजिक प्लान तौरिबा मतम सिदा खुदोंग सारोइदब लैरबदि अतोप मतम अमा लेपनबा डायरेक्टर ऑफ सिविल एविएशन खंगन खिबस लैरि पनमयाबदि दिल्ली दा हवा नुंसित सिंगदबगी सांगसी का हेना वंखलपन मरम ओइरगा मथंग था जुलाई अमदगी पेट्रोल पंप सिंगदा सही तरा डीजल गाड़ी सिंग दुगा सही तरा गा मंगा हेलबा पेट्रोल गाड़ी सिंग थावहान ब थिंगलगन हेना लपतोखरबनि लोयदना मसिगी ओइबा तोंगानबा SOP अमा सेमदुना पेट्रोल पंप खुदिमक्ता हारिबा हेलबा गाड़ी सिंग सि थावहान ब याररोय हाइना इदुना डिस्प्ले तौगदबनि हाइना सु ट्रांसपोर्ट डिपार्टमेंट गे मेकेडी खनख्रे अमरोमदना लुबनान स्टेट अमा ओहेननब होनबदा अखोय पुनमक असबु थावदांग लौमिनसी ब्रजकुमार लमदम असि लुबनान ब लमदम अमा ओहेननब होनबदा अखोय पुनमकना असबु थावदांग लौमिनसी हाइना मणिपुर सरकार की डायरेक्टरेट ऑफ एनवायरनमेंट एंड क्लाइमेट चेंज की डायरेक्टर डॉक्टर टी ब्रजकुमार फोटोक्री थाबुम अमसुम सथरकी वर्ल्ड एनवायरनमेंट डे 2025 की सरुमोइना सेंद्रा की लोकताक इनलैंड वाटर ट्रांसपोर्ट ngasi pangthokiba thoram amada ma wafam asi phongdokhibani Sendra Youth Club amasum Loktak Lake Tourism Department Cooperative Society Limited na punsilaga pangthokiba thoram aduda Dr. T Brajakumar na makhata na hakibada maite khoigi sanabi da kanaguma mi amagi yumda sanga matamda khumup lakthodaga sangnai yum adugi inkhol manungda amot akai hondoknati matawsung na tourist spot sing da lam koiba lakdiba sing na sa bathakpagi arem akhak sing amasum plastic bottle na sing basing seasonable loiraba matung maphamsana loisilaga thamiramu plastic ki polam kaya maphamsa dana langtholamba amasum saikhai duna thamlamba asina maram oiraga miyam gi miyengpham oiriba mafam sing asi luna na thamangamtri mausagi phibam da atuki mati thawong sing asina akai ba kya piri maram aduna isai sagi yum inko luna na thamnaba lambi lamjaw amasum tourist spot sing aikhoi khudimak na luna na thamsi Manipur si lunan malamdamam ohenbada akhoi khudimangna lokhom topu thawdang adu puna lawmina saiki ngasigi thoram adu da Sendra Youth Club ki advisor Moirangthem Ibosana Loktak Development Authority ki project director NG Sanaja Committee Manipur Pollution Control Board ki member secretary Dr. W Roshan Ligla Industry ki proprietor TS Joy Kumar Saruyaki